Parliamentary democracy satpa India gumba laibak amagi manungda lairiba state singamadi union territory singi legislative assembly singi matam sahi manga oibana sahi manga gi matam loidringaida general election ama pangthokpa haibasi tawdaba yadrabani masigidamak election commission ama lingdura mathau tawhallibani commission asna Manipur legislative assembly gi general election matam chana pangthokani hane laukthokre laukat payaba processing laukat pahaukre machine maram oidona state ki su chief electoral officer ki office na makha taba thabak sing laukat pahaukre hauzik lairiba assembly asigi matam mathang chaigi march thagi mayai salamdai de loibaga loinana sarak sihandana anoba legislative assembly ama amuk semgadabani machine maram oiduna thenglabada lising ani koni thoigi march haurakpa aduaida vote thadana daba yade Fibam Mashida Manipur da lairiba local natraga regional political party singi maraktagi mirep oigedaba miyoi singi ming lakthokpa haukiba yaure atai national amadi regional political party pumnamak thabak kankatnaba haurakle pumnamak sing asi tangai phadana tawdaba yadaba thabak singni masida karisu lana launingai leite yamna luribasi malem oina sandorakliba covid-19 na Manipur da akanba saitheng ama piringai marakta mikhalgi matam yausilakpa asini Chumi COVID-19 gi ani shuba web na Manipur da pirakhiba saithengi maton lombagum tawkiba matamadu loikibagum tawkhre hauji COVID-19 positive oibi sang yamna hantharaktu na sada taruk taret ke duai da laikre tha amarongi mamangdadi nongmoda positive oibi sang sada kungi meada laikhiba yauki nongmoda positive oibe mi kolhumdoi phawba siba yaukhrabani adubu numit kharani gi mamangdagi di positive oibigi sang su hantharakre mi sungsi sidaba numit yaure sirabasu ama anidagi ihen hendre masi hai duna su covid-19 gi akibadagi nanthokpadi leitre Manipur pumbugi oina yengbada positive oibigi sang yamna nemle haribasu district kharadadi positive oibigi sang sada kunthra henba phawba yauri sada kunthra henba sina nongphadok oirabasu sada taragi mathakta leiba district sing adumak yauri Manipur da COVID-19 chadoliba coronavirus su yamna chandokanba makhal haibadi delta variant ni haiba lairabana sikhinbagi thabak singdi lepa yade pumnamang asigi mathakta Manipur da COVID-19 ge third wave ama athuba matamda yaruklagani haibagi thajaba lairibani akhang ahai sing amadi health services ki director K Rajona su third wave yorakpada angang singda hena so lagani haibagi akiba phongdokpa su lairabani maram asimangna lengang na lakhat payaba section thaurangi thabak singi mathakta third wave lakpa matamda thengnana ba hospital sing semgat payauna haksel ga mari leinana infrastructure sing phagat hangi thabak sing lepa laitana sathari Anauba State Assembly semnaba mikhalsu pangthokdaba yadaba amadi COVID laina gi saitheng su mayukna daba yadaba gi phibam ama matam amata da laksinba sidani miyamna khu sendaba yadaba gi phibam lairekleba si election haibasi maktabu parliamentary election oigera assembly gi election oigera local body ki election oigera siba naba kinaba natte COVID-19 SOP protocol na singba pungchai sai ribani Manipur gi wangmada matam khari mamangda pangthokiba assembly election singda oikiba phibam sing yengludrabasu matam khari mamangda Manipur da covid laichat marakta assembly constituency kharagi maraki mikhal pangthokpad oikiba phibam adu miyamna khangnaraba ngaktani haujik suni yamna komna sandokanba coronavirus ke delta variant na malem pumba chasil lakpada Manipur su yaure haiba khangna amadi kina mikhal haiba sidadi delta variant pu karisu oidana khanbagum tawri haujingmak election commission of India na election gi matam lakthokpana singba tawdrabasu soidana pangthoklagadaba leibana political party singna tongan ba thak amadi mangongda thabak haunarakpa amadi mirep oigadaba singna thabak haunarakpada covid-19 gi SOP amadi protocol na singba ithu thugaibigi phibam meyamna unare mirep oigadaba singna mirep oina chongthokna honarakpa haibasi maktabu mai paklaga miyamgi thabak tawge haibagini ruling gi oigera opposition gi oigera political party singna mikhal saruk yari ba haibasi magi party gi mirep sing puthoklaga masing yamna mai pakhanduna government semangambagi thakta laknabani aidi mirep oidori ekhoi party gi mirep puthokadori haiduna tuminna lesson banadi karimata kana roi adunadi mai paknaba amadi pakhanna ba honarakpada SOP protocol ngakpa ngamnaraktabani
ꯃꯤꯌꯥꯝꯁꯨ ꯈꯪꯅ ꯈꯪꯅ ꯑꯃꯗꯤ ꯀꯤꯅ ꯀꯤꯅ SOP ꯄ꯭ꯔꯣꯇꯣꯀꯣꯜ ꯊꯑꯣꯏꯅꯔꯛꯂꯣꯏ ꯂꯨꯗꯤ ꯂꯨꯏ ꯂꯨꯔꯤꯕꯁꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯐꯤꯕꯝ ꯑꯃ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯥꯌꯣꯛꯅꯒꯗꯕ ꯑꯁꯤꯅꯤ ꯃꯤꯌꯥꯝꯗꯤ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯏ ꯂꯩꯉꯥꯛꯇꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯈꯖꯤꯛꯇꯪ ꯃꯑꯣꯡ ꯇꯥꯗꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯆꯩ ꯑꯃꯗꯤ ꯑꯁꯥꯎꯕ ꯅꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯊꯛꯇ ꯍꯦꯜꯊꯀꯤ ꯃꯔꯨꯑꯣꯏꯅ COVID-19 ꯊꯦꯡꯅꯅꯕ ꯁꯦꯝꯒꯠꯂꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯇꯥꯏ ꯃꯤꯌꯥꯝꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ ꯏꯁꯥꯒꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤꯅꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯕ ꯍꯛ ꯁꯤꯖꯤꯟꯅꯕ ꯇꯥꯏ